Peebuknung angang leikhidrabashu ICU da leiriba mamadi aruba phebam da oirabashu hingli Meeyam na Toknga Da Thajabiganu haina Regional Institute of Medical Sciences RIMS ki maikeidagi phongdorakli hiramasi ki matang ngasi numidang waram pung manga taba matamda press ta thadorki bachero lamagi matungina ngasi ayuk pung manga taba matamda laisram ningol sanjita devi sai kuntramari asigi kg ama makhai lumba Peebuknung angang adu sinapoki loinana sanjita gi mapuroiba naurem dipaki imung manung amasung mari mataga khandaraba matungda mapuroibada sinaki adamoinamak mamagi haksangi phibam adamak luna leiki serulasi thadorki matam fawada pulse rate minute amada chama taramapan bp na 120/75 oxygen saturation na chada maftramapan oiki loina pung kunmari ki manungda urine pass na lay liter amaga 10 meter oiki hauja nupi ventilator support ka loina na leiri adubo blood pressure changamada thamnanaba thariba medicine di hantare RIMS ki maikeidagi su magi treatment da angam thakta honari Meeyam na tonga santopada thajabiganu hairakli